ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯉꯥꯛꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯎꯅꯕ ꯃꯇꯝꯗꯗꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯗꯤꯛꯇꯦꯠ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗꯗꯤ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗ ꯄꯥꯎꯈꯨꯝ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯅ ꯃꯉꯛ ꯂꯨꯛꯊꯗꯨꯅ ꯂꯩꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯦꯡꯅꯔꯔꯦ. ꯍꯟꯗꯛ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯆꯥꯏꯅꯥ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯅꯈꯤꯕ, ꯀꯔꯝꯕ ꯑꯥꯎꯠꯀꯝ ꯂꯥꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯅꯩꯅꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯕ ꯈꯣꯡꯆꯠ ꯑꯃꯗꯤ ꯑꯣꯏꯈꯤ. ꯑꯣꯏꯐꯝꯁꯨ ꯊꯣꯛꯏ ꯃꯔꯝꯗꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯣꯏꯔꯤꯕꯅꯤ. ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯗ ꯍꯜꯂꯛꯈ꯭ꯔꯦ. ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯂꯩꯕꯒꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯤꯅꯔꯤꯕꯁꯤꯅ ꯀꯔꯤꯅꯣ, ꯀꯔꯝꯕ ꯑꯑꯣꯟꯕꯁꯤꯡ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ. ꯏꯍꯥꯟ ꯍꯥꯟꯕ ꯄꯣꯏꯟꯠꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯅ ꯎꯅꯔꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯨꯛꯅꯕ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯐꯨꯅꯔꯒꯗꯤ ꯑꯅꯤꯃꯛ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯂꯥꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤꯅ ꯃꯔꯛꯇ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯊꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯃꯛꯅꯤ. ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯣꯏꯔꯤ. ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯆꯥꯏꯅꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯨ.ꯑꯦꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯖꯥꯏꯟꯠ ꯇꯦꯛ ꯀꯝꯄꯅꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ, ꯑꯦꯟꯚꯤꯗꯤꯌꯥꯗꯒꯤ ꯍꯧꯔꯒ ꯇꯦꯁꯂꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯂꯣꯟ ꯃꯁꯛ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯗ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯒꯨꯝꯅ ꯃꯔꯤ ꯑꯁꯤ ꯆꯦꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯕꯅꯅꯤ. ꯌꯨ.ꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯇꯨꯅ ꯌꯨ.ꯑꯦꯁ.ꯑꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯌꯨ.ꯑꯦꯁꯇ ꯁꯥꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁꯤꯃꯤ-ꯀꯟꯗꯛꯇꯔ ꯆꯤꯞꯁꯤꯡ ꯑꯁꯤ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯆꯪꯕꯁꯤꯡ ꯑꯁꯤ ꯌꯣꯟꯕ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯂꯩꯈꯤ. ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯅꯈꯣꯏꯅ ꯁꯥꯔꯤꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯆꯤꯞꯁꯤꯡ ꯑꯗꯨ ꯁꯥꯕꯗ ꯆꯪꯂꯤꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ, ꯔꯤꯐꯥꯏꯟ ꯇꯧꯔꯕ ꯁꯦꯝꯗꯣꯛꯂꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯗꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯕꯗ ꯆꯪꯂꯤꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯊꯤꯡꯖꯤꯟꯈꯤꯕꯅꯤ. ꯃꯗꯨꯗꯒꯤꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤ ꯑꯃꯗꯁꯨ ꯁꯣꯛ ꯃꯔꯨꯑꯣꯏꯅ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯔꯤꯕ ꯑꯃꯁꯨꯡ ꯖꯥꯏꯟꯠ ꯇꯦꯛ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ. ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯃꯇꯝ ꯈꯔ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯃꯔꯤ ꯑꯁꯤ ꯐꯒꯠꯇꯨꯅ ꯇ꯭ꯔꯦꯗ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯅꯕꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ. ꯃꯁꯤꯗ ꯑꯃꯨꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯅꯕ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯍꯟꯕꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯂꯩꯔꯤ. ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯁꯤ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯗ ꯇꯥꯔꯝ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯇꯥꯟꯖꯥ ꯑꯃꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯔꯦꯇꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯦꯝꯊꯔꯛꯂꯤꯕꯅꯤ. ꯃꯔꯨꯑꯣꯏꯅ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯌꯨ.ꯑꯦꯁ ꯁꯤꯇꯤꯖꯦꯟ ꯀꯌా ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ kaya ama ꯆꯪꯁꯤꯜꯂꯛꯄ, ꯄ꯭ꯔꯣꯇꯦꯁ kaya ama ꯆꯠꯊꯔꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ kaya ama ꯂꯩꯔꯤ. ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯦ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯃꯐꯝ kaya amada ꯁꯣꯠꯊꯕꯒꯤ ꯑꯣꯏꯕ ꯑꯋꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ kaya ama ꯊꯦꯡꯅꯔꯛꯂꯤ. ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕ ꯉꯝꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡ ꯑꯁꯤꯅ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ. ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯟꯖꯤꯟ ꯅꯩꯅꯈ꯭ꯔꯦ. ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯂꯥꯛꯄ ꯃꯇꯝꯗ ꯌꯨ.ꯑꯦꯁꯇ ꯄꯨꯊꯣꯛꯑꯝꯕ ꯄꯣꯠꯊꯣꯛ kaya ama, ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯁꯦꯛꯇꯔꯗ ꯄꯨꯊꯣꯛꯑꯝꯕ ꯄꯣꯠꯆꯩ kaya ama ꯆꯥꯏꯅꯥꯅ ꯂꯧꯕ ꯂꯦꯞꯈꯤꯕꯗꯒꯤ ꯌꯨ.ꯑꯦꯁꯇ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯂꯩꯈꯤ. ꯃꯗꯨꯕꯨ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯊꯣꯛ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ, ꯄꯩꯁꯥ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯁꯛ ꯁꯛꯈꯤꯕ ꯂꯩꯈꯤ. ꯃꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯅꯍꯧꯅꯅ ꯆꯥꯏꯅꯥꯒ ꯃꯔꯤ ꯐꯒꯠꯍꯜꯂꯕ ꯃꯇꯨꯡꯗ ꯆꯥꯏꯅꯥꯗ ꯏꯝꯄꯣꯔꯠ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯃꯗꯨ ꯇꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯗ ꯇꯥꯔꯝ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯚꯣꯇꯔ ꯈꯔꯗꯤ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ. ꯌꯨ.ꯑꯦꯁ ꯒꯨꯝꯂꯕ
Capitalist country asigi oinadi makoigi oina leiriba private companies sing asina makoigi oina leiriba US ki economy asida yamna chawba role ama khak lauri China gi maike gi thingliba athingba maru oina hojiki matam asida sizinariba device khudingmakta changda yadraba kogi semiconductor chip sabada changliba rare earth minerals sing asi pithorakpa taragadi US ki oiba economy asida yamna safaba fibam amada lakadawribani ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯐꯪꯂꯤꯕ ꯆꯥꯡ ꯑꯗꯨꯃꯛ ꯌꯧꯖꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯆꯩꯊꯦꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯕ ꯍꯧꯔꯦ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨ.ꯑꯦꯁ.ꯀꯤ ꯃꯤꯗꯇꯥꯔꯝ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯗꯨ ꯎꯕ ꯐꯪꯒꯗꯧꯔꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯅ ꯌꯥꯅꯈꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯅꯔꯖꯤ ꯁꯦꯛꯇꯔꯗꯗꯤ ꯃꯔꯨꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯆꯤꯡꯕ ꯑꯁꯤꯕꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯍꯟꯗꯨꯅ ꯐ꯭ꯔꯤ ꯄꯦꯁꯦꯖ ꯑꯃ ꯄꯤꯕ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ.ꯅ ꯍꯧꯖꯤꯜꯂꯨꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯔꯤꯖꯜ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯈꯤꯕ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄꯗ ꯌꯨ.ꯑꯦꯁ.ꯅ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯏ ꯉꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨ.ꯑꯦꯁ.ꯑꯦꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯂꯛꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯍꯕ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯛꯂꯤꯕꯒꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯁꯤꯗ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯆꯤꯡꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯟꯖꯤꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒ ꯂꯣꯏꯅꯅ ꯗꯦꯕꯂꯞꯃꯦꯟ ꯑꯁꯤ ꯀꯥꯈꯠꯂꯛꯂꯤꯕꯅꯤ ꯏꯝꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯂꯧꯔꯤꯕ ꯑꯁꯤ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯃꯔꯨꯑꯣꯏꯅ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯔꯤ ꯐꯠꯇꯕꯒꯤ ꯌꯨ.ꯑꯦꯁ.ꯅ ꯁꯦꯡꯁꯟ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯌꯣꯟꯊꯣꯔꯛꯄ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯧꯕꯅ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯇꯣꯡꯖꯕ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2026 ꯍꯧꯔꯛꯄꯗ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯌꯨ.ꯑꯦꯁ.ꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈꯤꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯗꯁꯨ ꯅꯩꯅꯖꯈ꯭ꯔꯦ ꯌꯥꯝꯅ ꯆꯥꯎꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯑꯃ ꯌꯨ.ꯑꯦꯁ.ꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ ꯆꯩꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯔꯨꯑꯣꯏꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯗꯒꯤ ꯂꯧꯔꯝꯕ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯪꯂꯛꯇ꯭ꯔꯦ ꯃꯗꯨꯒꯤ ꯑꯣꯏꯕ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯊꯤꯡꯅꯤꯡꯕ ꯊꯤꯡꯖꯁꯅꯨ ꯍꯥꯏꯗꯨꯅ ꯁꯦꯗꯣ ꯐ꯭ꯂꯤꯠꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯧꯔꯝꯕ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯅ ꯆꯠꯊꯔꯛꯄ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯂꯤꯕ ꯑꯁꯤꯗꯁꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯤꯔꯕ ꯃꯇꯨꯡꯗ ꯆꯩꯅꯥꯗ ꯊꯥꯕꯅꯤꯅ ꯆꯩꯅꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯍꯟꯕꯗ ꯌꯨ.ꯑꯦꯁ.ꯅ ꯊꯝꯂꯛꯂꯤꯕ ꯄ꯭ꯔꯣꯄꯣꯖꯜ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯦꯁ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯉꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯌꯨ.ꯑꯦꯁ.ꯅ ꯗꯤꯛꯇꯦꯠ ꯇꯧꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ.ꯇ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯗꯤꯁꯟ ꯀꯌꯥ ꯑꯃ ꯊꯝꯕ ꯉꯝꯂꯛꯄ ꯂꯦꯕꯦꯜ ꯃꯥꯟꯅꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯆꯩꯅꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯈꯛ ꯊꯝꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯅꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯤ ꯖꯤꯟꯄꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯌꯨ.ꯑꯦꯁ.ꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯤꯗꯤꯌꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯁꯨꯗꯗꯤ ꯌꯨ.ꯑꯦꯁ.ꯅ ꯑꯩꯅ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯝꯞꯅ ꯍꯦꯛꯇ ꯍꯥꯏꯒꯟꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯩꯅꯥꯒꯤ ꯏꯟꯇꯤꯒ꯭ꯔꯦꯜ ꯄꯥꯔꯠꯅꯤ ꯑꯗꯨꯒ ꯋꯥꯟ ꯆꯩꯅꯥ ꯄꯣꯂꯤꯁꯤ ꯑꯁꯤ ꯑꯦꯗꯣꯞ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯋꯥꯟꯗ ꯌꯨ.ꯑꯦꯁ.ꯑꯦꯅ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯆꯩꯅꯥꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯂꯥꯂꯣꯡꯁꯤꯡ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯛꯇꯨꯅ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯕ ꯀꯟꯗꯤꯁꯟ ꯀꯌꯥ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯄꯤꯕ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯈꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯥꯏꯋꯥꯟ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯍꯪꯅꯔꯤꯕꯁꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯇꯥꯝ ꯍꯦꯛ ꯂꯥꯛꯄꯒ ꯇꯥꯏꯋꯥꯟꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯀꯥꯏꯊꯣꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯐꯦꯁ ꯇꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯈꯛꯅꯤ ꯃꯍꯥꯛ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤ ꯑꯁꯤ
ꯅꯥꯟꯊꯣꯛꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯄꯤꯕ ꯉꯝꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤꯅ ꯆꯥꯏꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯀꯟꯀ꯭ꯂꯨꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯅꯔꯤ ꯑꯃꯁꯨꯡ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯅꯛꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯄꯣꯛꯂꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯟꯊꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯣꯏꯗ꯭ꯔꯤ꯫ ꯏꯌꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯑꯅꯤꯁꯤꯒ ꯂꯥꯝꯕꯥ ꯇꯧꯕ ꯌꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯀꯣꯅꯣꯃꯤ ꯆꯥꯎꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯨꯟꯕ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯔꯨꯜ ꯇꯧꯕ ꯌꯥꯒꯅꯤ꯫ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ G2ꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯐꯣꯝ ꯇꯧꯗꯨꯅ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯇꯩ ꯑꯁꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃ ꯂꯩꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯐꯤꯂꯣꯁꯣꯐꯔ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯏꯕ ꯃꯤꯑꯣꯏ ꯑꯐꯥꯎꯕꯁꯤꯡꯒꯤ ꯑꯣꯏꯕ ꯀꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯑꯣꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯔꯥꯏ ꯆꯥꯏꯊꯔꯛꯇꯨꯅ ꯗꯤꯀ꯭ꯂꯥꯏꯅꯤꯡ ꯄꯥꯋꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯧꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯔꯥꯏꯖꯤꯡ ꯄꯥꯋꯔ ꯑꯗꯨꯒ ꯍꯦꯛ ꯂꯥꯟ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯗꯨꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ.ꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯈꯤ꯫ ꯃꯗꯨꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯔꯤꯑꯦꯛꯁꯟ ꯂꯥꯛꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤ ꯖꯤꯟꯄꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯁꯤ ꯗꯤꯀ꯭ꯂꯥꯏꯅꯤꯡ ꯄꯥꯋꯔꯅꯤ ꯑꯗꯨꯒ ꯆꯥꯏꯅꯥꯅ ꯔꯥꯏꯖꯤꯡ ꯄꯥꯋꯔꯅꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯟꯅꯕ ꯂꯦꯚꯦꯜ ꯑꯃꯗ ꯌꯧꯔꯛꯄꯗꯒꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯥꯡꯖꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯛꯂꯤꯕꯅꯤ꯫